2027 Decemberꯒꯤ date 1 Wednesday Matamna ayuki pung 7:13 Yum amadagi hina chawba bathroomdagi machi amada leiriba bathtub machadada ngorok ngoba matu zomzom chomba magi huinaw machado iruzabiri Chahi mari mapung pharakpada ngairi adubo heising mana pasing thoklabani Makhut machaduna huido bathtubduda chupchup lupi Hinaw dusu kari su haide thak ningpo makai thoibina torido tumin yaraga le Huidu lakhalaba bathtub mathaktuda ngayak pham thammi Prapa mu chenkhraga paring yanuna thamliba tawel ama lauraga huiduda pulap konsile ngayak tumnada bathroom du pukloi loire huidu tapna konsilaga nason pikna haire Thoibina Simba kaina pa thorai bi mata lakchinge chelawrasiko Si hairaga huidu pamlaga bathroom dagi ting chenthorai Tanja hexana laisaso nungtigi matawgum mane makuna nuk thawme katluraga kakhalakpada machana bathroom dagi thorakpado huidu machum oror takhai pamlaga chenthorakpado umadu ubada pisumdo rekhai suklaga laktharai Thorai bi macha ayuk ngata sida kanane isinging babayo hageba Naraga wadoisi nangnati ainine Thaibi machin gano haifet pairanga nganta na hogolaga iruzadongni kaino Masi picture say machin yang khumba hebrabo sorry se ngasina Kedoroi cha thoibe namana ke hai noi chada Mapangi khonjalda thaibi do hutlai thoraklaga mapaina chensilai Papa aina khoi bai iruzabi ba adugo mamana engoni thorai bi macha hairga chaiba Machagi pawduda mera ba haifet suklaga laizada yingi Amadu sama khwanga mitlaga haire Is Sorry bani na ingonda Na chachi na himbise chayi na sorry neba Chalo noy na pamcha Matam khra kai dunam na yoro Pa ibaga pumaga yengzan yungre Mit sinare Lai sado ngang nana kaborum na changkre Mana changkibaga mapa machado an siniraga noi Thabina Papa mama se am dok ningra Mera basu nok laga Nok ninga sune May mamang nok piya deko Nay mama say ay na kari hai Thaibi nong po chap laga Maron isu sudake Papa na head of department Aduga mama na neck of department To adu nima Adu na ne Ay koy nok ninga su Nay mama na nok paya Ay hai jungi ne nok paya deko Adu na papa iba ni Mama chakraga no ini ko Hoy ni Adu machasna Nang nusimba nga tani ruzabi se Kai da koy mapubidoy no ba Adubura papa chanda Chachay manak chatlu si hayaba Aduga ne ay nusimba se Pu se haba Papa chanda su yayaba Adugi chachay manak chatna ba Simba kebiri ni Mera ba nuk naga Ado nang pa chanda horen way lakani Simba se uzaday kebiri di Horen yanta phazarari Papa Simba di dum phazabani Hoi suway say, Jana hai ba chumi Jana bu hairani ne Samu ama pai ki hair so chumi hair dongni Adu di kay hai na papa Kay suway nida Kadai simba da biro Ing ba na ne tak ni ido Narani tay thopi gila Hoi papa Simba do hik pigi tau baga mapandagi Kantak na kaurai Thoibi, chaba hugot labo Macha sana Thoibi, mapad unsilanga Haraw nairi Aya, ako'y papachala eh. Ay pachama nagchatlugi. Hidu ko laga probam chenthokre. Mama panagi Robert puna hina ningjay. Robert na so thoibi na hai kay tawi. Thoibi na bupama ba prithibi se paw lagi haida na lazarabani. Thoibi na liyoda pachaw kawi. Aduga boy na payay. Aduga Robert na pachani. Ani siyam na chanay Robert na puupuda na koy baga pagchatachatli. Mayra balay sa so haraw-hara dumiyay. Robert na amuk handa mamuminok tamlagpada makoy loy na haraw nay. Chenthok kibaga macha manok minok iyinglamlaga mayra sa washroom changkre. Ngaya kimato masada fresh up tawraga thorai. Towel ama set laga topa towel ama na masam machotpado taythok na thorai. Kaborum na changakpada laisa na philo shilaga leirambado ubada nokfet tawna changsili. Aduga maningdagi tapna koli. Machasnagi mama kori. Nungti asam hek tawbada laisa nga pupok lo ni phi thupna khumlei
ꯅꯆꯥ ꯆꯤꯟꯍꯩꯕꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯔꯣꯕꯔꯠ ꯂꯥꯍꯧꯕꯅꯤ, ꯑꯗꯨꯗꯒꯤ ꯑꯩꯒꯁꯦ ꯂꯪꯊꯣꯛꯄꯤꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯥ ꯇꯞꯅ ꯅꯣꯛꯂꯒ ꯉꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯣꯏꯔꯨꯗꯣꯏꯖꯥꯠꯅꯣ? ꯇꯣꯟ ꯃꯅꯥꯛ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯥꯏꯖꯥ ꯐꯤ ꯊꯣꯛꯂꯝꯕꯗꯨ ꯆꯦꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯃꯩꯔꯥꯝꯕꯗ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ ꯌꯥꯝꯕꯣ, ꯗꯥ ꯔꯣꯕꯥꯔꯠꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯕꯤꯔꯁꯤꯔꯥ? ꯃꯩꯔꯥꯝꯕ ꯅꯣꯛꯂꯒ ꯐꯤ ꯌꯣꯝꯃꯒ ꯃꯥꯏ ꯆꯟꯖꯈ꯭ꯔꯁꯅꯤ꯫ ꯂꯥꯏꯖꯥ ꯇꯞꯅ ꯅꯣꯛꯀꯅꯨꯕ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯃꯊꯟꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯩ ꯎꯄꯥꯏ ꯂꯩꯒꯦꯕ? ꯅꯨꯄꯤ ꯊꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯅ ꯐꯥꯎ ꯌꯦꯡꯗ꯭ꯔꯕ ꯅꯨꯄꯥꯁꯤꯕꯣ ꯍꯥꯏꯔꯨꯔꯒ ꯃꯆꯥ ꯁꯅꯥꯁꯦ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯖꯔꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯣꯏꯔꯤꯁꯤꯃꯛꯇꯅ ꯑꯣꯏꯒꯦ ꯑꯃꯨꯛ ꯍꯥꯏꯔꯤꯕ? ꯃꯩꯔꯥꯕꯁꯨ ꯅꯣꯛꯂꯛꯏ꯫ ꯂꯤꯌꯣꯅꯁꯨꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯊꯝꯃꯨꯒꯦꯅ ꯌꯥꯝ ꯇꯧꯍꯧꯔꯕꯅꯤ꯫ ꯕꯣꯏꯅ ꯃꯆꯥ ꯁꯅꯥ ꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯅ ꯅꯝꯗꯅ ꯐꯥꯎꯔꯤꯅꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ꯫ ꯀꯀꯥꯁꯨ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯕꯒ ꯃꯁꯨꯁꯤꯅ ꯍꯧꯒꯠꯈ꯭ꯔꯕ ꯍꯥꯏꯕꯁꯤꯅ ꯄꯣꯛꯇꯕ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯑꯍꯥꯟꯕ ꯋꯥꯍꯩꯅꯤ꯫ ꯏꯆꯥ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯁꯨ ꯇꯁꯦꯡ ꯇꯁꯦꯡꯕ ꯌꯨꯝ ꯑꯃ ꯑꯣꯏꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯄꯨꯛꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯥꯁꯨ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯥꯅ ꯅꯣꯛꯄꯗ ꯎꯔꯒ ꯃꯩꯔꯥꯕ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯥꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯅ ꯄꯥꯏꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯃꯤ ꯃꯆꯥꯁꯤꯅ ꯑꯩꯕꯨ ꯄꯨꯛꯁꯨꯝ ꯁꯨꯝꯃꯤꯕ꯫ ꯂꯥꯏꯖꯥ ꯅꯣꯛꯂꯒ ꯃꯩꯔꯥꯕꯒꯤ ꯊꯕꯥꯛꯇ ꯀꯤꯟꯅ ꯁꯨꯏ꯫ ꯌꯥꯔꯦꯕ ꯌꯥꯝꯕꯣ, ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯁꯥꯖꯤꯟꯅꯔꯒ ꯏꯔꯥꯡꯒ ꯇꯧꯕꯤꯔꯛꯑꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯐꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯍꯦꯟꯅ ꯅꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯔꯣꯃꯥꯟꯁ ꯈꯔ ꯇꯧꯁꯤ ꯀꯩꯅꯣ? ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯄꯦꯟꯅ ꯇꯧꯕ ꯐꯪꯗꯦ, ꯂꯨꯍꯣꯡꯉꯁꯨ ꯄꯩꯕꯒ ꯄꯣꯝꯕꯒ ꯇꯧꯅꯔꯤꯉꯩꯗ ꯔꯣꯃꯥꯟꯁ ꯇꯧꯕ ꯐꯪꯗꯕꯗꯣ꯫ ꯃꯆꯥꯁꯤꯅ ꯂꯥꯛꯑꯒꯅ ꯈꯔ ꯐꯪꯖꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩ꯫ ꯔꯣꯃꯥꯟꯁ ꯇꯧꯅꯤꯡ ꯇꯧꯕ ꯐꯪꯗꯕꯒꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯅꯤꯀꯣ, ꯑꯩ ꯊꯦꯝꯃꯨꯕ? ꯏꯁ ꯃꯁꯛꯁꯤꯒ ꯔꯣꯃꯥꯟꯁ ꯌꯥꯝ ꯍꯩꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯔꯣꯃꯥꯟꯁ ꯇꯧꯁꯦ ꯍꯥꯏꯅꯔꯒ ꯂꯥꯏꯖꯥ ꯑꯅꯧ ꯑꯃꯕꯨ ꯎꯞꯁꯜꯂꯣ꯫ ꯔꯣꯃꯥꯟꯁ ꯇꯧꯔꯁꯦ ꯍꯥꯏꯔꯒ ꯃꯩ ꯃꯨꯠꯊꯠꯈꯤꯕ ꯌꯥꯝꯕꯨꯡꯒꯤ ꯔꯣꯃꯥꯟꯁ ꯈꯨꯇꯧꯗꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯕꯗꯣ, ꯑꯣꯛꯆꯔꯦ, ꯄꯦꯟꯖꯔꯦ꯫ ꯃꯃꯤꯠ ꯎ ꯃꯅꯥ ꯎ ꯇꯧꯗꯅ ꯉꯥꯡꯂꯤꯗꯨ ꯎꯕꯗ ꯃꯩꯔꯥꯕꯗꯤ ꯅꯣꯛꯂꯤ꯫ ꯑꯗꯨꯒꯤ ꯔꯣꯃꯥꯟꯁ ꯈꯨꯇꯧꯁꯤꯅꯤꯁꯦ ꯍꯤꯠ ꯆꯠꯂꯤꯁꯦ꯫ ꯌꯥꯔꯦ, ꯍꯤꯠꯀ ꯆꯠꯄꯤꯔꯅꯨ, ꯄꯥꯝꯖꯗ꯭ꯔꯦ꯫ ꯁꯦ ꯀꯣꯜꯂꯤꯁꯦ ꯊꯥꯗꯣ, ꯑꯩ ꯀꯀꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯨꯒꯦ꯫ ꯀꯀꯥꯒꯤ ꯈꯛ ꯄꯤꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯀꯗꯥꯏ? ꯌꯥꯝꯃꯨꯁꯨ ꯀꯨꯝꯊꯔꯛꯑꯣ, ꯑꯗꯨꯒ ꯃꯈꯥꯗ ꯄꯨꯂꯞ ꯑꯣꯏ ꯄꯤꯔꯒꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯉꯝꯒꯗ꯭ꯔꯣ ꯅꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯕ? ꯂꯥꯏꯖꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯄꯤꯁꯨꯝꯗ ꯁꯣꯛꯂꯛꯏ꯫ ꯌꯥꯝꯕꯣ, ꯀꯥꯔꯟ ꯉꯥꯡꯅꯨꯕ, ꯏꯇꯨꯗ ꯉꯥꯡꯖꯕ ꯀꯨꯁꯤ꯫ ꯑꯗꯨꯗꯤ ꯉꯥꯡꯍꯧꯔꯣ꯫ ꯁꯤ ꯍꯥꯏꯔꯒ ꯏꯟꯊꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕ ꯅꯨꯄꯥꯗꯨꯗꯤ ꯇꯥ ꯐꯥꯔꯒ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯨꯝꯒꯤ ꯃꯩꯗꯨ ꯐꯠ ꯃꯨꯠꯈ꯭ꯔꯦ꯫ ꯃꯇꯧꯗ ꯂꯥꯏꯖꯥ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯥꯛ ꯊꯥꯖꯤꯟꯖꯩ꯫ ꯃꯝꯔꯁꯨ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯅꯥꯁꯨꯟ ꯄꯤꯛꯅ ꯍꯥꯏꯔꯤ, ꯕ꯭ꯔꯦꯛꯐꯥꯁ ꯀꯗꯥꯏꯅꯣ? ꯃꯇꯥꯡ ꯆꯥꯗꯦꯕ ꯌꯥꯝꯕꯣ꯫ ꯅꯪ ꯆꯥꯗ꯭ꯔꯁꯨ ꯑꯩ ꯆꯥꯏ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ꯫ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯨꯅꯤꯀꯣ, ꯅꯁꯥꯅ ꯈꯪꯅ ꯄꯤꯖꯗ꯭ꯔꯕ ꯑꯩꯅ ꯂꯧꯔꯒ ꯆꯥꯖꯕ ꯇꯥꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯥꯗꯣ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯁ ꯌꯥꯝꯕꯣ, ꯈꯣꯟꯖꯦꯜ ꯀꯟꯇꯛ ꯂꯥꯎꯒꯦ ꯇꯧꯕꯗꯣ ꯃꯩꯔꯥꯕꯒꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯆꯤꯝꯕꯥꯜꯗꯨꯅ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯊꯗꯠꯄꯤꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯔꯣꯕꯔꯠ ꯊꯣꯏꯕꯤꯕꯨ ꯄꯨꯔꯒ ꯇꯣꯟꯒꯤ ꯃꯣꯡꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯌꯨꯝꯗ ꯆꯥꯎꯅ ꯁꯥꯔꯤꯕ ꯐꯨꯔꯥꯟꯗꯣ ꯔꯣꯕꯔꯠ ꯅꯣꯡꯃꯗ ꯆꯪꯂꯨꯗꯦ꯫ ꯃꯥꯒꯤ ꯄꯣꯊꯥꯐꯝꯗꯤ ꯃꯣꯡꯐꯝꯁꯤꯅꯤ꯫ ꯃꯣꯡꯐꯝꯁꯤꯗ ꯇꯣꯟꯒꯤ ꯊꯋꯥꯏ ꯂꯩꯔꯤ ꯈꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯩ ꯑꯉꯧꯕ ꯕꯣꯀꯦꯗꯣ ꯃꯣꯡꯐꯝ ꯊꯛꯇ ꯊꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯄꯗ ꯃꯐꯝꯗꯨ ꯂꯩ ꯑꯉꯧꯕꯅ ꯋꯥꯏ ꯆꯥꯏꯕꯒꯨꯝ ꯆꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤ ꯈꯨꯗꯤꯡ ꯄꯨꯔꯛꯏ꯫ ꯃꯣꯡꯐꯝꯗꯣ ꯑꯇꯩ ꯃꯣꯡꯐꯝꯒꯨꯝꯅ ꯂꯝꯍꯥꯡ ꯏꯍꯥꯡ ꯊꯝꯕ ꯃꯣꯡꯐꯝ ꯅꯠꯇꯦ꯫ ꯂꯩꯀꯣꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯥꯟꯅ ꯊꯝꯂꯤꯕ ꯃꯣꯡꯐꯝꯅꯤ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯒꯦꯠ ꯑꯃꯁꯨ ꯄꯥꯜꯂꯤ꯫ ꯒꯦꯠꯇꯨꯗꯁꯨ ꯅꯦꯝꯄ꯭ꯂꯦꯠꯇ ꯇꯣꯟꯒꯤ ꯃꯃꯤꯡ ꯊꯦꯠꯂꯒ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯤ꯫ ꯃꯍꯧꯁꯥꯒ ꯃꯣꯡꯐꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯒ ꯊꯣꯏꯕꯤꯅ ꯁꯤꯝꯕꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯁꯥꯟꯅꯔꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩ꯫ ꯁꯤꯝꯕꯥꯒꯤ ꯃꯃꯩ ꯄꯥꯏꯔꯒ ꯊꯣꯏꯕꯤꯅ ꯌꯥꯜꯂꯒ ꯆꯤꯡꯂꯤꯕꯗꯣ ꯎꯕꯗ ꯔꯣꯕꯔꯠꯇꯨ ꯇꯞꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯣꯡꯐꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯇꯣꯟ, ꯑꯩꯈꯣꯏ ꯃꯆꯥ ꯁꯅꯥꯁꯦ ꯌꯥꯝ ꯆꯥꯎꯔꯦꯀꯣ꯫
Chawar chawranga masak sundang mat mele. Macha sanana taibang pharukpada. Thaibi bu yenglaga laisana ichegi ton haida konsilaga kapkibado. Makha tawa ngamda chabe munglepi. Kaplurai khankrabani magi damak. Adubu nahongdana pirang magi mapina milusin thungna kapsilai. Amu halaklaroi haibasita khanduna niksing kapjabani. Milu pirang na iroidana Robert Khonjel niknaire. Machasna uraga nangbu hena niksinghale. Kaigino nang naibu thadoknaga chatkhrise. Nang leitabase ai yam wai. Ai nangbu kawba ngamdi. Moi naibu kawthokpa damde haidana chai. Adubu aidi nangbu kawba ngamdi. Aigi tondo amu hanuba fangnaroi khalubada ai yam wai. Ngasisu ai nangbu ngari ton ngai kini. Mapok khuding ai nangbu ngai kini. Mapok khuding ai nangbu ngai kini. Mathangi mapok amada ichil se pena nangbu nushi ai kini. Jimal yokidaba ai nushi badogidaba nang ai warong no. Mapok khudingda dana nangbu ngai gani. Khang mangamda makhutna mamaidu khumjilaga pena kapjarai. Tanjaduda simaga chen chongduna sanaramba thoibido Robert ki nakta prabab chinsilai. Aduga isaw haipet langbagi konfam daire. Pacha nang di bed boy ni. Chasa manakta laaga tong kapi. Naan kapura hairanga ngasisu kapi. Nang di haibasu inde. Thoibigi khonjal tabada Robert kaplam madu chap leblaga mamaido nan khalai. Mapidu sasate thoklaga nokfe tong naire. Pacha kaptridu. Thoibi noklaga. Ado irandi good boy amu oire. Ado pacha chasagi mamangda kapkano ba. Pacha na dong kapadi chasasu kapani. Ado na pacha kapkano. Hairiklido angangi wakaldagi natte haiba Robert Gyantai. Mapanga mamaga na insilaga hayu haiduna hayan mani haiba khangi. Adubu thoibigi machinna mo hairandi Robert te ipena penjamani. Mapidu sitnana tay thoklaga hairi. Pacha kapuri. Pacha sanana haiba indabeyane. Aduna pacha suka kapuroi. Adudi promise to. Promise. Thoibido haraungna nokjai. Chahi mari mapung phabana ngairiba angang mana karibu khangani. Hingbasiba aphapata mafamdadi tarangi wari amani. Robert ki awaba wakhaldagi thoibigi matawna nungaiba sangsar amada hek chingduna pui. Mana natana laiba mayamduso thoibigi kumaida moigi nungaiba punsi oiragli. Ngasini mayam pungadaba nubit oibana anido kuina leiba yadraduna wari ngak sanaraga chetkadabagi hongolai. Mahosagum chetlamdai khuding Robert na haiba wahaido ngasisu hairi. Macha thoibe chasada joy toromo. Toina tawbo oibana thoibisu gyantai makhutna pamliba simbado leimaida thongthadaraga makhut macha anido lonaraga tongi mongphamduda onsilaga khoirumbi. Chacha joy Mathang lakpadadi chacha leiramuko mama supurake papa supurake akhoi am lakpada chacha nang leiramuko si hairaga mamit sat panglaga magi makhong manaktuda leiba simbabo phatpam kali aduga makhong machanuda kaphai gelokta thokre Robert so ton mamuktang nushina yenglamlaga tarakliba pirangi marikto takna taitholaga gelokta thorai Gasidi yumdo punglang hilangi Leo Mana Rex Robert loinamak suna pullari Chakthong bisingduna cha isna khotna khranga mayam phamliba domda laisaga managa suyauri Birjesu wari watai ngak toromlaga thoibi pamlaga thokre mayam ni irang langnido machi mada thaidoklaga mairaba fonda nawmaga wari sari Ibai aina haibado kauni ko aidi leidaba yaro he chini yade kaina tokpage yaro ko Wahaiduda mairaba mamai lai thoklaga laisa lak private yengi aduga taknungmu laisilaknaga nasun pikna hairi aina laini haidi leirong ai hayeng phone tawragi aduga ne nang adude kananong pura chalo aduga nang napama model do khatlaga leiro nauba harauna yes aduni dana aikhoi bai good yam harau kinuko nase taradi lan tawi harani aduna na chetan beyadaba kaino ina tahan beyadrise Khonjal da mairabado khangpre khangi
ꯐꯣꯟꯗꯒꯤ ꯅꯥꯎꯕꯁꯨ ꯃꯆꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯈ꯭ꯋꯥꯡꯅ ꯃꯤꯠꯂꯒ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣꯕ ꯑꯩ ꯇꯥꯍꯟꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯃꯩꯔꯥꯕ ꯇꯞꯅ ꯅꯥꯎꯕꯅ ꯔꯣꯜꯁ ꯔꯣꯏ ꯀꯥꯔꯗꯣ ꯄꯥꯝꯃꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯔꯁꯤꯔꯅ ꯁꯨꯝ ꯈꯟꯅꯔꯝꯕꯅꯤ ꯂꯥꯏꯖ ꯁꯥꯎꯅ ꯀꯔꯤ ꯈꯟꯅꯕ ꯌꯥꯝꯕꯨꯡꯅ ꯍꯌꯦꯡ ꯂꯩꯔꯨꯔꯣꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯑꯩ ꯇꯥꯍꯧꯔꯝꯃꯣꯏꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯠꯇꯦ ꯀꯩꯅꯣꯕ ꯌꯥꯝꯕꯨꯡꯅ ꯈꯜꯂꯤꯁꯦ ꯆꯍꯤ 35 ꯐꯥꯎ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯗ ꯀꯥꯔꯒ ꯄꯤꯁꯟꯗꯅ ꯑꯉꯥꯡꯅ ꯍꯥꯏꯔꯤꯀꯦ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯆꯠꯂꯣꯏ ꯆꯍꯤ 35 ꯀꯥꯏꯅ ꯊꯦꯡꯃꯜꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ 10 ꯁꯨꯔꯛꯄꯗꯅꯦ ꯀꯥꯔ ꯊꯧꯒꯥꯏꯔ ꯅꯣꯡꯃꯩ ꯀꯥꯞꯊꯠꯅꯕ ꯆꯠꯂꯤꯁꯦ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯅꯣꯏꯒ ꯑꯉꯥꯡꯗꯨꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯌꯥꯝꯕꯨꯡꯅ ꯇꯧꯅꯤꯡ ꯇꯧꯍꯜꯂꯒ ꯊꯝꯃꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯗ꯭ꯔꯦꯗꯅ ꯐꯩ ꯇꯧꯅꯤꯡꯕ ꯇꯧꯕ ꯅꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯣ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯗ ꯌꯦꯠꯄꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯏꯄꯥꯝ ꯆꯠꯆꯈ꯭ꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ ꯂꯥꯏꯖ ꯁꯥꯎꯔꯤꯅꯤ ꯀꯥꯏꯗꯅ ꯐꯦꯠ ꯀꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔ ꯄꯣꯠꯅꯤ ꯍꯦꯟꯃꯜꯂꯛꯄꯒꯤꯁꯨ ꯁꯥꯎꯕꯅꯤ ꯅꯥꯎꯕꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯃꯩꯔꯥꯕꯅ ꯄꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯆꯦꯅꯗꯤ ꯐꯣꯟꯕꯨ ꯁꯨꯛꯇꯧ ꯇꯧꯕꯤꯔꯛꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤ ꯂꯛꯅꯅꯤꯡꯉꯁꯨ ꯃꯩꯔꯥꯕꯒꯤ ꯐꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯇꯧꯔꯛꯏ ꯑꯗꯨꯒ ꯗꯤꯃꯥꯟ ꯇꯧꯔꯝꯗꯥꯏꯗ ꯃꯩꯔꯥꯕꯗ ꯇꯧꯏ ꯅꯥꯎꯕꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯩꯔꯥꯕꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯒ ꯅꯥꯎꯕꯒꯤ ꯑꯄꯥꯝꯕꯗꯣ ꯈꯨꯗꯛꯇ ꯐꯪꯍꯜꯂꯤ ꯃꯣꯏꯒꯤ ꯃꯇꯧꯁꯤꯗꯅꯤ ꯂꯥꯏꯁꯤꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯨ ꯉꯁꯤꯃꯛꯁꯨ ꯀꯥꯔ ꯂꯩꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯨꯗ ꯂꯥꯏꯁ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯔꯨꯝꯗꯨꯗꯒꯤ ꯃꯆꯤꯟꯒꯗꯣ ꯎꯇꯨꯞ ꯃꯩ ꯆꯥꯎꯈꯩ ꯏꯁꯧ ꯂꯥꯡꯒ ꯊꯣꯔꯛꯏ ꯃꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ ꯂꯥꯏꯖꯅ ꯑꯉꯥꯡꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯇꯧꯕ ꯍꯧꯅꯕ꯭ꯔꯕ ꯑꯁꯨꯛ ꯌꯥꯝ ꯁꯣꯅꯨ ꯆꯨꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯅꯨ ꯍꯥꯏꯔꯒ ꯍꯨꯔꯥꯜꯂꯒ ꯃꯣꯏꯅ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯔꯝꯕ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ ꯏꯆꯥ ꯄꯨꯔꯒ ꯏꯄꯥꯝꯗ ꯂꯩꯊꯣꯛꯎꯒꯦꯕ ꯉꯥꯡꯅ ꯂꯥꯛꯑꯒ ꯃꯣꯅꯥ ꯐꯝꯂꯤꯗꯨꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯆꯠꯅ ꯂꯥꯎꯔꯝꯃꯤ ꯃꯣꯅꯥ ꯆꯥꯛꯀ ꯆꯥꯎꯔꯅꯨ ꯂꯣꯏꯁꯜꯂꯣ ꯌꯨꯝ ꯆꯠꯂꯁꯦ ꯑꯩ ꯊꯣꯏꯕꯤꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯒꯦ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯏꯁꯧ ꯂꯥꯡꯗꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯇꯞꯐꯤꯡ ꯆꯦꯟꯊꯣꯔꯛꯂꯒ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯂꯨꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯤꯑꯣꯗꯣ ꯌꯥꯝꯅ ꯇꯟꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯎꯕꯗꯅꯤ ꯂꯨꯍꯣꯡꯕꯒ ꯕꯤꯠ ꯈꯪꯍꯜꯂꯤꯁꯦ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥꯗꯣ ꯄꯩꯔꯞ ꯌꯦꯡꯉꯤ ꯔꯦꯛꯁ ꯅꯣꯛꯂꯒ ꯕꯤꯠ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯥꯁꯦ ꯄꯤꯕꯤꯔꯛꯑꯣ ꯕꯤꯠ ꯂꯩꯕ ꯑꯩꯒ ꯑꯣꯏꯅ ꯍꯣꯡꯖꯒꯦ ꯂꯤꯑꯣꯗꯣ ꯃꯈꯣꯡ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯔꯦꯛꯁꯇ ꯀꯥꯎꯒꯦ ꯇꯧꯔꯦ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯏꯇꯨꯁꯤꯗ ꯍꯣꯞꯆꯥꯔꯤ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯍꯌꯦꯡꯗꯣ ꯍꯣꯡꯗꯣꯛꯀꯦ ꯍꯣꯡꯖꯧ ꯀꯩꯅꯣ ꯕꯤꯠ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯑꯔꯩꯕ ꯑꯩ ꯍꯣꯡꯕꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯔꯦ ꯗꯥꯛꯇꯔ ꯅꯊꯤꯕꯣꯡꯒ ꯄꯤꯖꯗꯗꯅ ꯅꯌꯨꯝ ꯍꯜꯍꯟꯈꯤꯅꯤ ꯋꯥ ꯃꯈ ꯇꯥꯔꯅꯨ ꯔꯦꯛꯁꯁꯨ ꯋꯥꯊꯤ ꯇꯧꯔꯤꯕꯅꯤꯅ ꯅꯣꯛꯂꯛꯏ ꯕꯣꯏꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯅ ꯂꯤꯑꯣꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯃꯩꯔꯥꯕꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯥꯎ ꯌꯦꯛꯈ꯭ꯔꯕꯅꯤ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯑꯉꯥꯎꯕ ꯃꯌꯥꯝ ꯂꯥꯌꯦꯡꯕꯗ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯅꯪꯕꯣ ꯔꯦꯛꯁꯅ ꯑꯩꯗꯤ ꯂꯥꯏꯔꯤꯅꯦ ꯅꯪꯕꯨ ꯀꯝꯗꯧꯗꯣꯔꯤꯒꯦꯕ ꯑꯃꯁꯤꯕꯨꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯃꯤꯔꯝꯁꯤꯗꯅ ꯃꯥꯌꯦꯛ ꯄꯥꯟꯗꯅ ꯏꯁꯩ ꯈꯣꯡꯒꯠꯇꯅ ꯂꯩꯔꯅꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣꯕ ꯕꯣꯏ ꯇꯞꯅ ꯅꯣꯛꯂꯒ ꯑꯩꯁꯨ ꯑꯃꯁꯤꯅ ꯈꯣꯡꯉꯛꯄ ꯏꯁꯩꯗꯣ ꯇꯥꯔꯒ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤꯕꯅꯤ ꯔꯦꯛꯁ ꯉꯛꯅ ꯅꯪꯒꯤꯁꯨ ꯕꯩꯇꯔꯅꯤ ꯋꯥꯡꯕ ꯌꯧꯈ꯭ꯔꯕ ꯍꯥꯏꯁꯦ ꯕꯣꯏ ꯅꯣꯛꯂꯒ ꯌꯥꯔꯦ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤꯕ ꯉꯁꯥꯏꯗꯒꯤ ꯅꯣꯛꯂꯒ ꯋꯥꯔꯤ ꯇꯥꯔꯝꯕ ꯔꯣꯕꯠꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯍꯧꯒꯠꯅꯔꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯃꯁꯥ ꯁꯅꯥꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯂꯤꯑꯣ ꯁꯥꯎꯅꯤꯡꯅ ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯏꯆꯥꯁꯦ ꯃꯥ ꯈꯛꯇꯅ ꯅꯨꯡꯁꯤꯕꯩ ꯇꯥꯏꯞꯇ ꯉꯥꯡꯕꯤꯁꯦ ꯕꯣꯏꯅ ꯑꯃꯨꯛ ꯔꯥꯁꯤ ꯌꯥꯝ ꯌꯥꯎꯗꯕꯅꯤ ꯃꯥꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯄꯗꯤ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯨꯔꯒ ꯐꯣꯔꯦꯟꯗꯒ ꯀꯣꯏꯕ ꯆꯠꯂꯨꯔꯗꯤ ꯈꯣꯟꯖꯥꯎ ꯊꯥꯔꯒ ꯍꯜꯂꯛꯑꯣꯅ ꯁꯨꯔ ꯂꯩꯔꯛꯀꯗꯧꯕ ꯔꯣꯕꯠ ꯅꯣꯛꯂꯒ ꯅꯣꯏꯅ ꯑꯌꯣꯛꯄ ꯃꯄꯥ ꯑꯗꯨꯒ ꯑꯩꯅ ꯑꯁꯦꯡꯕ ꯃꯄꯥ ꯌꯥꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯃꯥ ꯍꯥꯟꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯦꯛꯁꯀ ꯕꯣꯌꯔꯁꯨ ꯅꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯣꯅꯥꯁꯨ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯃꯆꯤ ꯂꯦꯡꯉꯤ ꯑꯗꯨꯕꯨ ꯂꯤꯌꯣꯟꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯅꯥꯒꯤ ꯅꯥꯛ ꯐꯝꯖꯤꯜꯂꯛꯏ ꯃꯣꯅꯥꯅ ꯀꯩꯅꯣ ꯂꯤꯌꯣ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯅꯪ ꯍꯣꯔꯦꯟ ꯑꯩꯅ ꯊꯤꯟꯅꯤ ꯔꯦꯛꯁꯀꯅꯦ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯔꯥꯁꯤ ꯌꯥꯎꯗꯦꯗ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯔꯥꯁꯤ ꯌꯥꯎꯗꯦꯅꯦ
luhongdoraba nangna atopa nupagi wakhalda iranga tawrana nang hose hatokpiyura ha hatokpiyuraba awai ki isau torakpada monado I kare masu machingado ai kai khumsilanga khumai kalli he nang mangaire kanba nangwandagi hena kanba leitre khitang hairu yapote hatkega tukega laizana dakuni haido hek chummazani Leo mami tu lau tholaga kariye ai budako hoi noise dakune number 4 sukarba tawni nupila lonbagi thabak su tawi aduna luhong mase wakhal munna khalo hairiba wahaidu da thazaraduna Leo isau tori masi laiza haiba ngakse hikai wa kamba haibrabu asi soyose dakuna dako haidana saduda dako haigadro nasaktuga lazadabuga sadana aigi ima ipa pangmaduda moi them toranga nachana bise ingona sinabi ukaina kapsilauksinadana aibu namdana luhongmai hanma natro adubudi nangsu khangidana luhonga matung aina kedongi yengoba Leo noklaga luhong matungdara luhongma matungda nanga tawluise machasnagi nanaw ma pibidiba mona pisumde ai ke suklaga sauna lauri sakhiba mai thabo yong manba nangi nanak ta kuini leiba ngamjaroi ai thokjaragi monada Leo da paini lumlaga hawalaga thokre Leo snomi nomi hawalaga monagi tung ilei mayam da harau harau wari watai saduna chaisin chaminaraba matung tapna tapna hanakre Leo na yadraduna monasu Leo yaungna mayumda thinkre Robert sung asidi thabak khara lei haiduna magi mention da oina hankre boisu magi kada chakre thengzilakpana thaibiso mamana yak sumada kokamon ge hek taina khibada tumthakre laiza tapna mohogalaklaga machana tumni na wada payingbi tubat kakni wasai do haipet samjinbi machagi nusiba maitho nushini yenglaga mamai machadu da tapna nali mamagi thawai ichagi nusiba maithong se punsi chupagi yengba phangjage ko tapna changsilaknaga nushini chupi marai bakta masado mo khandoraklaga subriba phaizuk ta haipet samjinbi aduga masu tapna thoraklaga kankal do fasane epsinbi mamai do lai thorakli adubu maira balip lama ubada khangbre khangi maira batapna machasna tumkrama khangi yambo taliba maira bade haipet krasanok laga makha tarai khangin gi dawaina laisa perap yenglam laga chakhi gi dawi kaidunu tumuragi maira basuk laga sida khoyom tumba kedawi haibano naina pamchagi ai khuthi du ne ai tumhonga khangde ithanda kela da nung aina tumzaroge si hainaga chakhi gi dawi hanamukti maira ba wangangda fatlai so pamkhali kainu yambo kai karan no ba lang chasna golakani laisa mung tumin lekri machin na pangangang zarabaso mapuri ban nusiba nokmi maira mana tawba khudimak yasai laisa bo pamdana puraklaga phamungna thammi thaibidi mayai da tumbada ningai tawbagi kachin thangan mani adubu phamungdani makhoi ahumda tararak olabaso loibanaroi dabagi phibam da pak chawi laisa gi nakanda masu tapna hitaraktuna makok to lauraga magi pamong na mon khangnali yamungi thawai yare bayambo khumaro hero laisa maira baba fat yenglei warung rangi haibagi ready da lerambadunda nokmi nusi da hairi kayagi yambo nangna sha nusi se kaygi noba yamung na minga hon bas abhai sina kaygi nang yamushi yamung so yam gauzi laisa kayagi yambo maira ba soru tapna hondoraklaga laisa gi mai thongna tariba samlang maro kharando tapna napare epsilanga hairi minok mangruraba aigi punsida aibu amu hana no anbiki hingbagi wahan thokari no khangdaba aigi punsiso nangna hingbagi mahau mapibiki aigi ni haiba kana laitre khanduna punsigi ninda tawduna hinglamba aibu nangi nushibana lengli paliba pumnamaki pisang haidok pirakibani mayam sigi marakta ngasisu ifamda mamal yamlaba khudol ama sinabiri magi kumaida aidu nanta pumnamaki awaba kokhanbiba asi amagul leibi as nusibi nangsa mairaba aigini haiba pau pamuje
ꯄꯨꯟꯁꯤꯒꯤ ꯄꯣꯛꯂꯣꯏꯐꯝꯗ ꯈꯨꯠ ꯁꯝꯅꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯅꯈꯨꯠꯁꯨ ꯊꯥꯗꯣꯛꯑꯣꯏ ꯏꯈꯨꯠꯁꯨ ꯊꯥꯗꯣꯛꯀꯅꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯠꯇ ꯃꯔꯣꯜ ꯃꯥꯄꯜꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯦꯟꯅꯖꯒꯦꯀꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯝꯕꯅꯤ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯈꯣꯏꯗꯥꯖꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤ ꯈꯛ ꯅꯠꯇ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯌꯥꯝꯃꯨꯡꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯔꯨꯔꯕ ꯊꯃꯣꯏꯁꯤꯗ ꯌꯥꯝꯃꯨꯡꯅ ꯅꯨꯡꯁꯤ ꯏꯔꯤꯛ ꯄꯤꯗꯨꯅ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯍꯟꯕꯤꯈꯤꯕꯅꯤ ꯑꯩꯁꯨ ꯌꯥꯝꯃꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯪꯁꯥꯔꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯋꯥꯍꯩ ꯑꯃ ꯂꯩꯔꯝꯂꯕꯁꯨ ꯋꯥꯍꯩꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯌꯥꯝꯃꯨꯡꯕꯨ ꯅꯨꯡꯁꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯊꯥꯅꯨꯡꯗ ꯑꯁꯨꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯃꯩꯔꯥꯕ ꯁꯨꯟꯗꯣꯛꯅ ꯂꯥꯏꯖꯕ ꯀꯣꯟꯁꯤꯜꯂꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯃꯄꯣꯛ ꯈꯨꯗꯤꯡ ꯂꯥꯏꯖꯗꯦ ꯃꯩꯔꯥꯕꯒꯤꯅꯤ ꯃꯩꯔꯥꯕ ꯈꯛꯇꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯏꯊꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯅꯕ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯀꯦꯀꯣ ꯂꯥꯏꯖ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯄꯣꯛ ꯈꯨꯗꯤꯡ ꯌꯥꯝꯃꯨꯡꯕꯨ ꯉꯥꯏꯖꯔꯝꯒꯦ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯃꯣꯡ ꯍꯥꯗꯕꯤ ꯃꯣꯃꯣꯟ ꯃꯤꯅꯣ ꯇꯥꯏꯕꯪ ꯄꯨꯝꯕꯕꯨ ꯏꯪꯍꯟꯕ ꯉꯝꯕ ꯁꯛꯇꯝ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯁꯨ ꯂꯥꯏꯖꯅꯤ ꯅꯨꯡꯁꯤꯕꯒꯤ ꯏꯇꯤꯟꯐꯝꯁꯨ ꯃꯍꯥꯛꯅꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯨꯟꯁꯤ ꯃꯤꯡꯁꯦꯜ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯈꯜꯂꯤ ꯊꯃꯣꯏ ꯑꯗꯣ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯊꯃꯣꯏꯗ ꯃꯌꯦꯛ ꯂꯥꯅ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯂꯥꯏꯖꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯦꯞꯄꯤꯔꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯜꯂꯣꯏꯗꯒꯦ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯔꯇꯪ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯆꯤꯝꯕꯥꯜꯗ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟ ꯀꯥ ꯍꯦꯟꯅ ꯅꯛꯃꯟꯈꯤꯕꯅ ꯃꯩꯔꯥꯕꯅ ꯁꯣꯟ ꯄꯤꯛꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯒꯤ ꯃꯅꯤꯜꯗꯣ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯐꯥꯎꯔꯛꯏ ꯃꯩꯔꯥꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯦꯟꯅ ꯅꯛꯁꯤꯟꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤꯗꯨ ꯈꯪꯀꯞ ꯍꯦꯛ ꯀꯞꯂꯛꯏ ꯃꯆꯥ ꯀꯞꯂꯛꯄꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯆꯥꯗ ꯐꯠ ꯌꯦꯡꯉꯤ ꯃꯃꯪꯗ ꯀꯞꯄ ꯑꯣꯏꯕꯅ ꯊꯣꯏꯕꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯦ ꯂꯥꯏꯖ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯅꯥꯊꯩ ꯃꯆꯥꯁꯤꯅ ꯃꯃꯥ ꯂꯩꯌꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯃꯃꯥ ꯂꯩ ꯂꯥꯎ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯇꯞꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯇꯤꯡ ꯇꯧꯔꯛꯏ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯔꯒ ꯂꯣꯛꯇꯣ ꯐꯠ ꯍꯥꯡꯂꯒ ꯌꯦꯡꯉꯤ ꯃꯦꯁꯦꯖꯁꯤꯡꯗꯨ ꯆꯪꯂꯒ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯇꯣ ꯍꯥꯡꯗꯣꯛꯏ ꯕꯣꯁ ꯗꯤꯁ ꯏꯁ ꯌꯣꯔ ꯀꯣꯟꯁꯤꯕ꯭ꯂꯔꯤ ꯑꯩꯈꯣꯏ ꯒꯦꯝꯕ꯭ꯂꯤꯡ ꯍꯥꯎꯁꯇ ꯊꯨꯒꯥꯏꯔꯝꯕ ꯅꯨꯄꯥꯗꯨ ꯐꯥꯔꯦ ꯋꯥꯠ ꯁꯨꯠ ꯋꯤ ꯗꯨ ꯅꯥꯎ ꯃꯩꯔꯥꯕ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯔꯒ ꯃꯦꯁꯦꯖꯇꯨ ꯇꯥꯏꯞ ꯇꯧꯏ ꯀꯤꯜ ꯍꯤꯝ ꯀꯣꯟꯁꯤꯕ꯭ꯂꯔꯤ ꯔꯤꯄ꯭ꯂꯥꯏꯗ ꯑꯣꯀꯦ ꯕꯣꯁ ꯃꯩꯔꯥꯕ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯣꯟ ꯃꯅꯥꯛꯇ ꯂꯪꯁꯤꯟꯈ꯭ꯔꯒ ꯅꯣꯛꯃꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯂꯥꯏꯖꯗ ꯀꯣꯜꯂꯒ ꯇꯨꯝꯂꯤꯕ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯒ ꯇꯞꯅ ꯏꯪꯊꯗꯨꯅ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯥꯕꯨ ꯀꯣꯟꯕꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠꯇꯤ ꯄꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯚ ꯃꯥꯐꯤꯌꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯣ